ꯃꯛꯇꯗ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟ ꯃꯁꯥꯗ ꯊꯣꯡꯕ ꯑꯃ ꯑꯂꯨ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯃꯀꯟ ꯀꯂꯦꯖꯥꯗꯣ ꯇꯦꯡꯅꯧ ꯃꯥꯟꯕꯤꯅꯦ ꯇꯤꯜꯍꯧ ꯃꯆꯥ ꯃꯆꯥ ꯃꯔꯨ ꯀꯥꯕꯤꯗꯣ ꯑꯗꯨꯒꯤꯗꯨꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯗꯨꯒ ꯇꯧꯔꯒ ꯁꯤꯗ ꯁꯤ ꯊꯣꯡꯕꯒꯤ ꯃꯍꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯊꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯉꯁꯤꯒꯤꯁꯤ ꯊꯣꯡꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯌꯦ ꯏꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛ ꯑꯝꯇꯪ ꯍꯥꯞꯄꯅꯦ ꯁꯥꯏꯅꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯉꯥꯛ ꯄꯣꯊꯥꯍꯧꯔꯦ
ꯇꯝ ꯇꯝ ꯆꯥꯒꯦ ꯃꯣꯔꯝ ꯆꯥꯔꯦ 하우그래 하우네 먹어봐야지 하우디 ꯌꯥꯝ 하ꯎꯔꯕ 먹기 ꯌꯥꯝ 사ꯔꯕ ꯑꯩ ꯚꯤꯗꯤꯑꯣ ꯉꯥꯛ ꯂꯦꯞꯄꯨꯔꯕꯅꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯁꯥ ꯌꯥꯎ ꯁꯥꯔꯕ ꯄꯨꯛꯁꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯀꯩꯅꯣ ꯇꯧꯔꯦ
hꯧꯗꯣꯏꯅꯦ ꯃꯦꯠꯂꯒ ꯍꯧꯖꯤꯛꯀꯥꯟ ꯎ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯝꯃꯦꯅꯦ ꯃꯣꯔꯣꯛꯇꯤ ꯈꯨꯠꯁꯥ ꯑꯃ ꯍꯥꯎꯗꯤ ꯈꯨꯍꯥꯎ ꯑꯃ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯤꯡꯖꯨꯗꯣ 3-4ꯔꯛꯇꯩ ꯍꯨꯛꯄ ꯉꯝꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯈꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯔꯛꯄ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯔꯝꯖꯔꯤ